Manipur da thogliba lan asigi khallaga Manipur lengakna athuba matamda peace forum natraga peace committee ama form tawduna chathariba lan asigi waration ama purakpa yanaba peace dialogue tawnaba government na athubada khongthang ama lokhatpiu haina forum for restoration of peace ki convener asang kasarna phongdokre wafum asi Manipur press club ta forum for restoration of peace na sanduna peacekeeping role of FRPM in a cauldron of fire in Manipur since 3rd May 2023 haina mingthonba magazine ama release tawbagi tharamga mari lenana phongdokibani asang na hai irang leirgei cherak asida ching amadi tamgi mafam singda pamdaba thodok amadi thabak mayam thokpagi viral chatuna leire masi pumnamakse khudakta lepiu thodok sing asina irang asabu hena mai chaknabagi machak ama oire lambida lakpa gari munkhre sel pukre haba mayam sina peaceful coexistence da akaiba piduna leire mi faba mi fuba gari munbagi thabak torakpa haibasi lamdam asida tangdu leitaba puraknaba honariba singda ayetpa pibani Manipur nungsiba ngamloi Manipur kaihalasi haibagi maongda thabak tawduna leirabadi sengna haibiro pauche singda hapirako ekhoisu peace ki thabak tarorai tumina leirage ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯃꯜ ꯂꯩꯇꯕꯒꯨꯝꯅ ꯂꯧꯔꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯁꯦꯜꯅ ꯅꯦꯛꯂꯒ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ February 2024 da akhoi Forum for Restoration of Peace Manipur da release tauba hongba haibatare peacekeeping role of FRPM haibaki book magazine ase release tauba loina na Forum for Restoration of Peace Manipur na ningdi Project Manipur da hamapan sujale irang nunga mayam taudana praja mayam awabal legre damda su ching du su loina waminare Masigi maraksida aikoina akanba mongda government da appeal amuk tawjabadi asumaina chakhibudu chakre mayang warabane na Manipur gi tungi khallaga Manipur lengakna athubada aikoi peace forum haigera peace committee haigera ama form tawbiraga akoi gi chathariba lanse loisanba yaningai peace dialogue ama tawningai government da athubada step ama lokhatpio haibase forum for restoration of peace Manipur na appeal akanba mongda aikoi tawjari